Loyalam E-PAO tabi bakutima po Thourang susmitana namitangi po pizari ahamda pantabi headline. Suda leriba Kuki Militant Group Singga MICga Wari Sananaba Thourang Toukhre. August ahumgi ahing nongyadagi hauna Thoubal District ta pung nifunipan gi General Strike lau Toukhre. Manipur Police ki team amana thodona lakpa Bolero amana thomadagi Assam gi Nagaon District ki Rohada naha amalai khidre amana sokle. Pau sanduk na pijari. Suda leriba Kuki Militant Group Singga MICga Wari Sananaba Thourang Toukhre. Suspension of Operation Suda leriba Kuki Militant Group Singga Union Home Ministry ga mathang chayol gi hogalakpada Delhi da Wari Sananaba Thourang Toukhre hari. Wari sanagadoriba asida Kuki National Organization yauna Kuki Militant Group ki luchingba singna saruk yagadori haina North East Live ki report amana hari. Pawasigi matung inna Wari sanagadoriba ceasefire ground rule gi finalize tawgadori. Panba yabudi Suda leba Kuki Militant Group Singga Ministry of Home Affairs ka Chahi asigi June thadagi Wari sanaba hoduna ngasi phawbuda round mari pangthokibani. Nakal amaromda pawgi source amagi matung inadi mathangi chayol hogalakpada pangthokadoriba Wari sanaba asida su sangdokpa yai haina supali. Ningsing bayai Manipur gi hauze goriba kanglup ki irang asida maitai gi tongan ba organization kayana lengaka Kuki Militant Group kayaga tawnariba su agreement handokna ba mari neneba singda taksinduna lakhibani. August ahumgi ahing nongyadagi hauna Thoubal District ta pung nifunipan gi General Strike lau Toukhre. Thoubal District Hospital da angang unabada angang hingauraga mama laikhidaba haibasi Dr. amadi staff singna thausadabadagi thokpani. Maramaduna athuba matamda mara laibasing cherakpiyu haiduna khongjang changsilakpaga ngasiga thana numit humni suraklaba phawba mari lenaba singna pakhum amata piraktabana misi asiga mari lenana semkhiba JAC na hayeng August ahum ahing nongyadagi lakliba August mangagi ahing nongyai phawba Thoubal District ta pungni funipan gi General Strike lau Toukhre. Ngasi ayuk Thoubal Tekchamaya lekai dalaiba Standard Library cum Youth Organization SLYO gi office ta pangthokpa paumi shinga unaba amada JSC against killing of Khangembam Ningol Maibam Ningol Samita of Tekcham gi convener Soibam Jameson haikibani. Mahana makata na hai JSC na Manipur lenga ki mari leneba singa unaduna thamkiba wafam sing amadi pisin kiba memorandum gi pokhum ngasi phawba piraktaba amadi thausadabadagi mami ama chauna tariba Manipur lenga ki thawong asi yaningde JSC gi demand singbu thausadaba asina maram oiraga JSC na General Strike tawnabagi firep asi lawrakpani haiki mahakna makata na paumi singda hai mathauda pukning changdraba doctor amadi nursing adugi mathakta lengakna hauzik phawba action lawdana leriba karigino thodog ase numit aduda duty tawkhiba staff sing adugi asoibani haibasi evidence leraba wafamni haiki Panba yabadi misi asigi matangda numit nini ki mamangda inquiry tawbiyu nurse staff sing action lawkhatpo oina service tagi terminate tawbiyu victim gi imung manungda matik chaba compensation piba lehoriba pikliba angang anigi responsibility Manipur lengana loba amadi demand sing asi thabakta onthok triphawba asiba hakchang lawdaba haina demand tawduna lakhibani Manipur Police ki team amana thoduna lakwa Bolero amana thombadagi Assam gi Nagaon District ki Rohada naha amalai khidre amana sokle Manipur Police ki ASI amana luchingba police ki kamuna thoduna lakpa Bolero car amana Assam gi Nagaon District ki Rohada KTM bike thoduna lakpa naha amada thomadagi naha adu lekhidre Mafam aduda leiba khunja singna thodok adubu yaningdaba phongdoktuna irang horakre thodok tawphamda Assam Police ki kangbuna khulai thuna lakpadagi ka hena pamdaba thodokti thokhidre hari Hairiba thodok ase ngarang nongyai matung pung 12 minute kunthra rom taba matamda thokhibani KTM bike thoduna lakhiba laikhidrabana ha adugi maming Arnov Bora kawi Assam gi Roha Gomra diri degini mahak thodok thopamda laikhide aduga bike aduda tonglakhiba naha amana soktuna hauzik manaknakpa hospital da laikanari hari pawasina hai Manipur Police ki personnel singna thoduna lakhiba Bolero adugi registration number NL 07CA 3970 ni Gari adu 4 lane oriba highway adugi wrong direction da high speed da thoduna lakhibaga loinana bike adu da thomkhibani hari thodog aduga mari lenana Roha Police ki kangbuna case ama lokhatpaga loinana makha taba investigation chathaba hokre hari
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ꯫ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯅꯤ ꯂꯩꯔꯝꯕꯒꯤ ꯃꯇꯥꯡꯗ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯍꯩꯔꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯅꯤ ꯂꯩꯔꯝꯕꯒꯤ ꯃꯇꯥꯡꯗ ZEO ꯑꯃꯗꯤ ꯑꯦꯖꯨꯀꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯅꯕ ꯗꯦꯁꯥꯝꯅ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯏꯊꯣꯏꯕ ꯅꯣꯡꯊꯣꯡꯕꯝꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯌꯥꯏꯂꯣꯏꯁꯪꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯍꯥꯏ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯅꯤ ꯂꯩꯔꯝꯕꯇ ꯅꯠꯇꯅ ꯃꯊꯧ ꯃꯁꯛ ꯈꯪꯗ꯭ꯔꯕ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃꯗꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯍꯟꯖꯤꯟꯕ ꯃꯑꯣꯡꯗ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯄꯥꯋꯔ ꯄꯥꯏꯁꯤꯜꯂꯤꯕ TH ꯅꯤꯃꯥꯏꯒꯤ ꯃꯊꯛꯇ ꯃꯇꯤꯛ ꯆꯥꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯂꯧꯈꯠꯇꯕ ꯊꯣꯛꯂꯕꯗꯤ ꯗꯦꯁꯥꯝꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯩꯔꯣꯛ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔꯗ SH ꯖꯌꯟꯇ ꯀꯧꯕ ꯔꯤꯒꯨꯂꯔ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯃ ꯊꯥꯔꯛꯈꯤ ꯑꯗꯨꯕꯨ TH ꯅꯤꯃꯥꯏ ꯀꯧꯕ ꯑꯃꯅ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯁꯥꯏꯟ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯥꯋꯔ ꯄꯨꯝꯅꯃꯛ ꯄꯥꯏꯁꯤꯜꯂꯝꯕ ꯂꯨꯞ ꯑꯁꯤꯅ ꯊꯦꯡꯅꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯊꯨꯕꯗ ꯑꯦꯛꯁꯟ ꯂꯧꯈꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ FNCCꯅ ꯆꯠꯊꯔꯤꯕ ꯕꯟꯒꯤ ꯈꯣꯡꯖꯪ ꯍꯟꯗꯣꯛꯅꯕ MPCCꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯑꯦꯔꯤꯌꯥꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯁꯨ ꯀꯦꯝꯞ ꯁꯥꯕ ꯌꯥꯔꯣꯏ, ꯄꯣꯄꯤ ꯊꯥꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯅꯥꯒꯥꯒꯤ ꯄꯥꯔꯤ ꯄꯨꯔꯤꯒꯤ ꯑꯣꯏꯕ ꯂꯝꯗ ꯀꯨꯀꯤꯁꯤꯡꯅ ꯇꯥꯏꯒꯔ ꯔꯣꯗ ꯑꯃꯁꯨꯡ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯅ ꯊꯣꯟꯖꯤꯟꯗꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯨꯠ ꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯃꯔꯨꯑꯣꯏꯅ ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯐꯥꯎꯅꯔꯤꯕ ꯂꯝꯕꯤꯒꯤ ꯁꯔꯨꯛꯁꯤꯡꯗ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯤꯕ ꯑꯁꯤ ꯍꯟꯗꯣꯛꯅꯕ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯥꯛꯇꯔ ꯂꯝꯊꯤꯡꯊꯥꯡ ꯍꯥꯎꯀꯤꯞꯅ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ꯫ MPCCꯒꯤ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯅ ꯐꯨꯠ ꯍꯤꯜ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯊꯥꯈꯤꯕ ꯋꯥꯔꯣꯜ ꯑꯃꯗ ꯅꯥꯒꯥ ꯕꯣꯗꯤꯁꯤꯡꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯊꯛꯇ ꯕꯟꯒꯤ ꯈꯣꯡꯖꯪ ꯆꯠꯊꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯔꯤꯕ ꯖꯒꯥꯁꯤꯡ ꯑꯁꯤꯗ ꯔꯤꯂꯤꯐ ꯑꯣꯄꯔꯦꯁꯟ ꯑꯃꯁꯨꯡ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯡꯗ ꯆꯥꯎꯅ ꯑꯀꯥꯏꯕ ꯄꯤꯔꯦ꯫ ꯕꯟ ꯑꯁꯤꯅ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯀ꯭ꯔꯥꯏꯁꯤꯁ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯃꯁꯤ ꯈꯨꯗꯛꯇ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯌꯥꯎꯅ ꯂꯟ ꯊꯨꯝ ꯀꯌꯥ ꯃꯥꯡꯕꯗ ꯅꯠꯇꯅ ꯍꯤꯔꯝ ꯀꯌꯥꯗ ꯈꯝ ꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯡꯅꯕ ꯀꯌꯥ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕꯁꯨ ꯅꯥꯒꯥ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔꯁꯤꯡꯅ ꯄꯤꯔꯛꯄ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯇꯤꯒꯤ ꯂꯝꯕꯦꯜ ꯑꯁꯤꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯅ ꯂꯥꯛꯄ ꯍꯧꯔꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯐꯨꯠ ꯍꯤꯜꯁ ꯅꯥꯒꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯃꯁꯤꯅ ꯆꯩꯊꯦꯡ ꯐꯪꯂꯤꯕ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯁꯤꯡ ꯑꯗꯨ ꯈꯪꯕꯤꯗꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒꯤ ꯃꯊꯧ ꯇꯥꯔꯤꯕꯁꯤꯡ ꯑꯗꯨ ꯐꯪꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯕꯟꯒꯤ ꯈꯣꯡꯖꯪ ꯑꯁꯤ ꯍꯟꯗꯣꯛꯄꯤꯌꯨ꯫ ꯔꯤꯂꯤꯐ ꯑꯃꯁꯨꯡ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯁꯤꯡꯗ ꯑꯌꯦꯠꯄ ꯄꯤꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯅ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯅꯥ ꯐꯪꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯀꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄ꯭ꯂꯥꯟꯇꯦꯁꯟ ꯇꯧꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁ꯭ꯇꯦꯠꯀꯤ ꯃꯅꯥ ꯄꯤꯈ꯭ꯔꯦ꯫ ꯃꯅꯥ ꯑꯁꯤ ꯚꯥꯔꯠꯀꯤ ꯀꯣꯅꯨꯡ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯗꯥꯛꯇꯔ ꯑꯝꯕꯦꯗꯀꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯁꯦꯟꯇꯔꯒꯤ ꯕꯤꯝ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ 15ꯁꯨꯕ ꯏꯟꯗꯤꯌꯟ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝꯗ ꯌꯨꯅꯤꯌꯟ ꯍꯦꯜꯊ ꯑꯦꯟড ꯐꯦꯃꯤꯂꯤ ꯋꯦꯜꯐꯦꯌꯔ ꯃꯤꯅꯤꯁꯇꯔ JP ꯅड्डाꯅ ꯃꯅꯥ ꯑꯁꯤ ꯈꯨꯠꯁꯤꯟꯅꯈꯤꯕꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯔꯒꯥꯟ ꯗꯣꯅꯦꯁꯟ ꯇꯧꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯕ ꯑꯃꯗꯤ ꯂꯩꯔꯤꯕ ꯍꯦꯜꯊ ꯀꯦꯌꯔ ꯏꯟꯐ꯭ꯔꯥꯁ꯭ꯇꯔꯛꯆꯔꯁꯤꯡ ꯍꯦꯟꯅ ꯐꯒꯠꯅꯕ ꯍꯣꯠꯅꯔꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯃꯅꯥ ꯑꯁꯤ ꯄꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯅꯨꯄꯤ 3 ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯁꯨ NIAꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯃꯥꯡ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 18ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥꯗꯒꯤ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯌꯥꯎꯅ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯍꯧꯈꯤꯕ ꯖꯨꯂꯥꯏ 30ꯗ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯑꯦꯔꯤꯌꯥꯗꯒꯤ ꯐꯥꯈ꯭ꯔꯕ ꯃꯇꯨꯡ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕ ꯃꯦꯟ ꯑꯦꯀ꯭ꯌꯨꯖ ꯑꯃꯁꯨ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕ ꯑꯣꯒꯁꯠ 31ꯗ ꯃꯤꯖꯣꯔꯥꯝꯒꯤ ꯀꯦꯄꯤꯇꯦꯜ ꯑꯥꯏꯖꯣꯜꯗꯒꯤ ꯐꯥꯔꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯥꯟꯔꯣꯡꯁꯥꯡ ꯃꯥꯔ ꯑꯦꯂꯥꯏꯁ ꯔꯣꯡꯁꯥꯡ ꯀꯧꯏ꯫ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯖꯤꯔꯤꯕꯥꯝꯗ ꯅꯨꯄꯤ ꯑꯉꯥꯡ ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯔꯨꯑꯣꯏꯅ ꯆꯦꯟꯅꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯈꯣꯏ 3 ꯑꯗꯨꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯍꯥꯟꯅꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯅ ꯂꯧꯅꯔꯝꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 2 ꯐꯥꯒꯠꯈꯤꯕ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯆꯠꯊꯕꯅꯤ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯂꯦ ꯍꯥꯏꯔꯤ꯫ ꯃꯔꯛ ꯑꯁꯤꯗ ꯀꯨꯀꯤ INPꯒꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ꯖꯤꯔꯤꯕꯥꯝ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 2 ꯐꯥꯈꯤꯕ ꯑꯗꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯈꯤꯗꯦ꯫ ꯐꯥꯈꯤꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯤꯆꯝ ꯉꯥꯛꯇꯅꯤ꯫ NIA ꯑꯃꯁꯨꯡ ꯑꯁꯥꯝ ꯄꯨꯂꯤꯁꯀꯤ ꯀꯝꯕꯥꯏꯟ ꯐꯣꯔꯁꯅ ꯖꯤꯔꯤꯕꯥꯝ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯊꯥꯡꯂ꯭ꯌꯥꯂꯥ ꯃꯥꯔ ꯑꯃꯁꯨꯡ ꯂꯥꯟꯔꯣꯡꯁꯥꯡ ꯃꯥꯔ 2 ꯑꯁꯤ ꯑꯁꯥꯝꯒꯤ ꯀꯁꯥꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯃꯣꯏꯅꯥꯟꯊꯣꯜ ꯚꯤꯂꯦꯖꯇꯒꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯆꯤꯟ ꯃꯅꯥꯎꯅꯤ꯫
ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯊꯕꯛ ꯁꯨꯔꯒ ꯃꯈꯣꯏꯒꯤ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯗ ꯀ꯭ꯔꯤꯃꯤꯅꯦꯜꯒꯤ ꯑꯣꯏꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯦꯟꯑꯥꯏꯑꯦꯅ ꯐꯥꯈ꯭ꯔꯕ ꯊꯪꯅꯥꯂꯥꯜ ꯃꯥꯔꯅ ꯃꯣꯇꯣꯔ ꯕꯥꯏꯛ ꯊꯧꯕ ꯃꯤꯁꯛꯅꯤ ꯂꯣꯏꯅꯅ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯆꯔꯆ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯑꯦꯜꯗꯔ ꯑꯣꯏꯅ ꯂꯩꯕ ꯃꯤꯁꯛꯅꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯐꯥꯈꯤꯕ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯩ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯣꯏꯕꯗꯨ ꯑꯣꯏꯔꯦ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯀꯨꯀꯤ ꯖꯣꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯆꯠꯊꯕ ꯏꯟꯍ꯭ꯌꯨꯃꯦꯟ ꯀꯦꯝꯄꯦꯟ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯑꯦꯟꯑꯥꯏꯑꯦꯅ ꯐꯥꯖꯤꯟꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯃꯛ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯊꯧꯗꯣꯛ ꯑꯗꯨ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯔꯤꯕꯥꯝꯗꯒꯤ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯅꯨꯄꯤ ꯑꯃ ꯃꯤꯑꯣꯏ ꯈꯔꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯈꯤꯕ ꯑꯃꯁꯨꯡ CRPFꯅ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ 10 ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯗꯨꯃꯛꯇꯗ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯗꯨꯅ ꯖꯤꯔꯤꯕꯥꯝꯒꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯑꯉꯥꯡ 3 ꯄꯨꯟꯅ ꯃꯤꯑꯣꯏ 6 ꯑꯗꯨ ꯐꯥꯗꯨꯅ ꯕꯔꯥꯛ ꯇꯨꯔꯦꯜꯗ ꯍꯤꯗ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯊꯥꯡꯅ ꯌꯥꯟꯗꯨꯅ ꯑꯃꯁꯨꯡ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯝꯊꯤꯅ ꯍꯥꯠꯂꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯅꯨꯃꯤꯠꯁꯤꯡꯗ ꯇꯨꯔꯦꯜ ꯑꯁꯤꯃꯛꯇꯗ ꯊꯥꯗꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯨꯡ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ MTFꯅ ECIꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯂꯥꯟꯖꯦꯟꯅꯈꯤꯕ ꯇ꯭ꯔꯥꯏꯕꯦꯜ ꯐꯦꯃꯤꯂꯤꯁꯤꯡ ꯃꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯖꯒꯥꯁꯤꯡ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟ ꯄꯥꯡꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯇ꯭ꯔꯥꯏꯕꯦꯜ ꯐꯣꯔꯝ ꯗꯦꯜꯂꯤꯅ ꯉꯁꯤ ꯏꯂꯦꯛꯁꯟ ꯀꯝꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯗ ꯇꯛꯁꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ ꯐꯣꯔꯝ ꯑꯁꯤꯅ ECIꯗ ꯏꯕ ꯆꯦꯔꯣꯜ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈꯤꯕ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯡꯗꯤ ꯃꯔꯨꯑꯣꯏꯅ Electoral ꯔꯣꯜ ꯔꯤꯚꯤꯖꯟ ꯑꯁꯤ ꯏꯆꯝ ꯆꯝꯅ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯑꯣꯏꯅ ꯂꯧꯕꯤꯒꯅꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯏꯟꯀ꯭ꯂꯨꯁꯤꯚꯅꯦꯁ ꯑꯃꯁꯨꯡ ꯏꯟꯁꯇꯤꯇ꯭ꯌꯨꯁꯅꯦꯜ ꯇ꯭ꯔꯁꯠ ꯑꯗꯨꯒꯤ ꯇꯦꯁ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ECIꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯦꯖꯔꯁꯤꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯧꯈꯠꯀꯗꯕꯅꯤ ꯂꯣꯏꯅꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯄ꯭ꯔꯣꯁꯦꯁꯇ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯍꯟꯅꯕꯒꯤꯗꯃꯛꯇ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯃꯦꯀꯥꯅꯤꯖꯝ ꯑꯃꯁꯨꯡ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯕꯖꯔꯚꯔꯁꯤꯡ ꯍꯥꯞꯇꯨꯅ ꯀꯣꯟꯐꯤꯗꯦꯟꯁ ꯕꯤꯜꯗꯤꯡ ꯃꯦꯖꯔ ꯑꯃ ꯑꯣꯏꯅ ꯄꯥꯏꯈꯠꯀꯗꯕꯅꯤ ꯔꯤꯂꯤꯐ ꯁꯦꯟꯇꯔꯁꯤꯡ ꯑꯃꯁꯨꯡ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯔꯤꯌꯥꯁꯤꯡꯗ ꯁ꯭ꯄꯦꯁꯤꯑꯦꯜ ꯀꯦꯝꯞꯁꯤꯡ ꯍꯥꯡꯕꯒꯤ ꯄ꯭ꯔꯣꯚꯤꯖꯟ ꯂꯩꯒꯗꯕꯅꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯏꯗꯦꯟꯇꯤꯇꯤ ꯅꯠꯇ꯭ꯔꯒ ꯑꯦꯗ꯭ꯔꯦꯁ ꯄ꯭ꯔꯨꯐꯁꯤꯡ ꯌꯥꯎꯅ ꯑꯇꯩ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯃꯥꯡꯈ꯭ꯔꯕꯁꯤꯡ ꯑꯗꯨ ꯚꯣꯇꯔ ꯂꯤꯁꯇ ꯌꯥꯎꯍꯟꯅꯕ ꯑꯃꯗꯤ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯕ ꯑꯣꯐꯤꯁꯔꯁꯤꯡꯅ ꯁꯛꯈꯪꯂꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯈꯨꯠꯁꯝꯅꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯄꯥꯔꯤ-ꯄꯨꯔꯤꯒꯤ ꯑꯣꯏꯔꯤꯕ ꯂꯝꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯔꯒ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯝꯃꯔꯤ ꯔꯤꯚꯤꯖꯟ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯅ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝ ꯍꯟꯖꯤꯜꯂꯕ ꯈꯛꯇꯗ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯄꯤꯌꯨ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯒ MITꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ ꯑꯣꯒꯁꯠ 3ꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯨꯡ 94ꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯊꯧꯗꯨꯅ ꯂꯥꯛꯄ ꯕꯣꯂꯦꯔꯣ ꯑꯃꯅ ꯊꯣꯝꯕꯗꯒꯤ ꯑꯁꯥꯝꯒꯤ ꯅꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯔꯣꯍꯥꯗ ꯅꯍꯥ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯅ ꯁꯣꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ